Yaoshang kumhei manung asida traffic police na loukhatlakpa cheksin thourang ki sharuk ama oina Imphal ki tongan-tonganba maphamda drive chathabada traffic rule Thugaiba Singdagi fine Oina Lupa lakh ga lishing marifutara ki Senpham E-Challan Kakkhre hiramasigi matangda press na phangba pau gi matung inna thas ki tara dagi chatharakhiba Yaoshang kumhei manungda miyai ka bachinjak chasin thakchilaga gari thauba makhol ahoba modified exhaust pipe siznaramba bike two-wheeler da mi ahum tongshinba helmet uptaba gari gi chechang sudana gari thauba chahi sudana gari thauba license paidaba tinted film naplamba amade registration plate yawramdana gari thauba yauna punna traffic rules violation case Chamanga Yankai Nitoi traffic police na loukhatlakpa traffic rules violation case Chamanga Yankai Nitoi asigi manungda supnatagi lupa lishing mapan khaktamak online da chalan thirakre hojik pending da leiriba case masing asina Chamanga tara humdoi oibaga loinana lupa lakh ga lishing marifumanga payment tawratri haidi panbaya badi tha asigi oina traffic police na punna traffic rules violation case lishing ani supna kuntra humdoi lokhatuna lupa lakh kuntra manga ga lishing marifutara mari E-Challan Kakkhre Madugi Manungda hojik faubada traffic rules violation case humfu manga gi penalty oina lupa lishing marifutara manga online payment tawrakre lupa lakh kuntra mariga lishing marifutara mapan pending da leiri haina pawasna makhatari